ꯅꯨꯡꯄꯥꯟꯕꯨ ꯇꯔꯨ ꯇꯔꯨ ꯍꯟꯗꯨꯅ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯕꯨ ꯅꯨꯡꯁꯤꯍꯟꯕ, ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯍꯟꯕ, ꯇꯥꯡꯂꯕ ꯃꯄꯣꯛꯁꯤꯗ ꯑꯊꯣꯏꯕꯕꯨ ꯐꯪꯅꯕ ꯍꯣꯠꯅꯍꯟꯕ ꯃꯆꯠꯄꯨ ꯁꯅꯥꯇꯟ ꯙꯔꯃ ꯀꯧꯏ꯫ ꯙꯔꯃꯁꯤꯅ ꯑꯊꯧꯕ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯕꯨ ꯂꯥꯟꯐꯝꯗꯒꯤ ꯃꯥꯏ ꯂꯩꯗꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯀꯠꯊꯣꯛꯄ ꯉꯝꯍꯟꯈꯤ꯫ ꯃꯤꯈꯥ ꯄꯣꯟꯗꯕ ꯅꯤꯡꯇꯝꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝꯗ ꯀ꯭ꯔꯤꯁꯅꯒꯤ ꯅꯥꯝꯅ ꯊꯧꯅꯥꯕꯨ ꯑꯣꯏꯖꯈꯤ꯫ ꯖꯩ ꯖꯩ ꯃꯅꯤꯄꯨꯔꯦಶ್ꯋꯔ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯖꯣꯏ ꯂꯥꯎꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯚꯒꯋꯥꯟꯅ ꯇꯥꯛꯂꯤ, ꯑꯊꯧꯕ ꯄ꯭ꯔꯥꯞꯁꯁꯤ ꯁ꯭ꯋꯔꯒꯝ ꯖꯤꯠꯋꯥꯕ ꯚꯣꯛꯁꯁꯦ ꯃꯍꯤꯝ꯫ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯏꯔꯩꯕꯥꯛ, ꯑꯗꯨꯒ ꯁꯤꯔꯒꯅ ꯁ꯭ꯋꯔꯒ ꯐꯪꯒꯅꯤ꯫ ꯃꯔꯝꯁꯤꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕꯗꯤ ꯃꯥꯡꯖꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯙꯔꯃꯕꯨ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯀꯂꯛ ꯃꯤꯍꯧꯕꯗꯒꯤ ꯃꯤꯒꯤ ꯙꯔꯃ ꯆꯠꯂꯕꯗꯤ ꯃꯤꯈꯥ ꯄꯣꯜꯂꯤ ꯍꯥꯏꯕꯒꯤ ꯃꯊꯛꯇ ꯃꯤꯒꯤ ꯙꯔꯃꯕꯨ ꯂꯧꯕꯗꯤ ꯃꯤꯒꯤ ꯃꯃꯥ ꯃꯁꯛ ꯐꯖꯕꯤꯗ ꯏꯃꯥ ꯀꯧꯕꯅꯤ ꯍꯥꯏꯖꯤꯟꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯦꯊꯃꯦꯇꯤꯛꯁ ꯑꯃꯗꯤ ꯁꯥꯏꯟꯁꯇ ꯖꯥꯇꯤ ꯂꯩꯇꯕꯒꯨꯝ ꯙꯔꯃꯁꯨ ꯖꯥꯇꯤ ꯂꯩꯇꯦ꯫ ꯃꯥꯗꯤ ꯂꯥꯟꯃꯤꯗ ꯊꯧꯅꯥ, ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯕ, ꯂꯩꯉꯥꯛꯄꯁꯤꯡꯗ ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯕ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯊꯧꯗꯥꯡꯕꯨ ꯅꯨꯡꯗꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯍꯟꯅꯕ ꯂꯤꯆꯤꯡꯗꯨꯅꯤ꯫ ꯑꯃꯔꯣꯝꯗ ꯙꯔꯃꯗꯤ ꯃꯤꯕꯨ ꯑꯊꯣꯏꯕ ꯑꯣꯏꯍꯟꯅꯕ ꯂꯝꯕꯤꯗꯨꯅꯤ ꯍꯥꯏꯕꯃꯛꯁꯨ ꯌꯥꯏ꯫ ꯏꯪ ꯁꯣꯛ 1839ꯗ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯁ꯭ꯔꯗꯙꯥꯟꯖꯂꯤ ꯀꯠꯄ ꯑꯣꯏꯅ ꯈꯣꯡꯖꯣꯝꯗ ꯁꯣꯛꯅꯈꯤꯕ ꯕ꯭ꯔꯤꯇꯤꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯐꯝꯗ ꯃꯅꯤꯄꯨꯔ ꯂꯥꯟꯃꯤꯁꯤꯡꯕꯨ ꯂꯨꯆꯤꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯏꯈꯤꯕ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯊꯝꯖꯗꯨꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯑꯊꯧꯕ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯒꯤ ꯄꯔꯥ ꯑꯗꯨ ꯇꯝꯗꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯅꯕꯒꯤ ꯋꯥꯔꯦꯞꯁꯤꯡ ꯂꯧꯃꯤꯟꯅꯁꯤ꯫ ꯏꯪ ꯁꯣꯛ 1938ꯒꯤ ꯗꯤꯁꯦꯝꯕꯔ ꯇꯥꯔꯤꯛ 10ꯗ శ్రీ ꯄꯥꯎꯅꯝ ꯇꯨꯜꯁꯤꯔꯥꯝ ꯑꯃꯗꯤ ꯍꯥꯎꯕꯝ ꯀꯨꯟꯖꯦꯁꯣꯔꯤ ꯑꯅꯤꯒꯤ ꯃꯄꯥꯔꯤ ꯑꯣꯏꯅ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯈꯤ꯫ ꯄꯂꯦꯝ ꯄꯟꯊꯧꯅ ꯃꯄꯥꯔꯤ ꯑꯁꯤ ꯅꯥꯋꯜ ꯁꯤꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 8 ꯁꯨꯔꯛꯄꯗ ꯃꯄꯥꯕꯨꯡꯒꯤ ꯃꯔꯨꯞ ꯃꯦꯖꯣꯔ ꯂꯣꯃꯥ ꯁꯤꯡ ꯑꯊꯧꯕꯒꯤ ꯃꯐꯝꯗ ꯊꯥꯗꯨꯅ ꯊꯥꯡ ꯇꯥ, ꯁꯔꯤꯠ ꯁꯔꯥꯠꯅꯆꯤꯡꯕ ꯇꯝꯕ ꯍꯧꯍꯟꯈꯤ꯫ ꯄꯤꯛꯂꯤꯕ ꯅꯥꯋꯜ ꯁꯤꯡꯅ ꯊꯣꯏꯗꯣꯛꯄ ꯍꯩꯁꯤꯡꯕ ꯀꯌꯥ ꯎꯠꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯃ ꯃꯦꯖꯔ ꯍꯥꯎꯕꯝ ꯕꯤꯅꯣꯗꯣ ꯑꯊꯧꯕꯅ ꯅꯥꯋꯜ ꯁꯤꯡꯕꯨ ꯁꯒꯣꯜ ꯊꯧꯕ, ꯁꯒꯣꯜꯒꯤ ꯂꯥꯟ ꯑꯃꯗꯤ ꯁꯥ ꯂꯥꯟꯒꯤ ꯑꯊꯨꯞꯄ ꯃꯍꯩ ꯀꯌꯥꯁꯨ ꯇꯝꯕꯤꯕ ꯍꯧꯈꯤ꯫ ꯅꯥꯋꯜ ꯁꯤꯡꯅ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯔꯛꯄ ꯏꯪ ꯁꯣꯛ 1950ꯗ ꯃꯄꯥꯕꯨꯡ ꯇꯨꯜꯁꯤꯔꯥꯝ ꯂꯩꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯥꯃ ꯑꯊꯧꯕ ꯕꯤꯅꯣꯗꯣꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯃꯥ ꯃꯆꯥ ꯂꯩꯔꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯑꯁꯊꯤꯕꯨ ꯇꯤꯔꯊ ꯌꯧꯍꯟꯅꯕ ꯑꯃꯗꯤ ꯇꯤꯔꯊꯗ ꯁ꯭ꯔꯥꯙ ꯁꯣꯟꯗꯨꯅ ꯑꯄꯣꯛꯄꯒꯤ ꯁꯦꯕꯥ ꯐꯪꯖꯅꯕ ꯅꯥꯋꯜ ꯁꯤꯡꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯕ꯭ꯔꯤꯟꯗꯥꯕꯟ ꯆꯠꯀꯦ ꯍꯥꯏꯖꯈꯤ꯫ ꯃꯇꯝꯗꯨꯒꯤ ꯑꯁꯨꯛꯄ ꯎꯃꯪ ꯋꯥꯃꯪ ꯐꯥꯎꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯂꯥꯟꯗꯨꯅ ꯆꯠꯀꯗꯕ ꯕ꯭ꯔꯤꯟꯗꯥꯕꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯃꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯅꯧꯔꯤꯕ ꯅꯥꯋꯜ ꯁꯤꯡꯕꯨ ꯀꯔꯝꯅ ꯃꯃꯥꯅ ꯊꯥꯒꯅꯤ? ꯑꯗꯨꯕꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯄꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯁꯥꯁꯇ꯭ꯔꯅ ꯇꯥꯛꯄ ꯊꯧꯗꯥꯡꯗ ꯆꯦꯠꯅ ꯊꯥꯖꯕ ꯅꯥꯋꯜ ꯁꯤꯡꯒꯤ ꯃꯇꯧꯕꯨ ꯎꯕꯗ ꯃꯃꯥꯅ ꯑꯌꯥꯕꯕꯨ ꯄꯤꯈꯤ꯫ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯥꯋꯜ ꯁꯤꯡꯅ ꯃꯇꯝꯗꯨꯗ ꯕ꯭ꯔꯤꯟꯗꯥꯕꯟ ꯇꯥꯅ ꯆꯠꯇꯨꯅ ꯃꯄꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡ ꯇꯧꯈꯤ꯫ ꯂꯥꯛꯃꯤꯟꯅꯕ ꯈꯣꯡꯕꯨ ꯈꯨꯗꯤꯡꯃꯛꯅ ꯍꯟꯅꯈ꯭ꯔꯕꯗ ꯅꯥꯋꯜ ꯁꯤꯡꯗꯤ 1953 ꯐꯥꯎꯕ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯩꯍꯧꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ
ꯕꯅꯥꯔꯁꯇ ꯆꯠꯇꯨꯅ ꯊꯥꯡ ꯇꯥꯒ ꯂꯣꯏꯅꯅ ꯂꯥꯟꯒꯤ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯁꯛꯅꯥꯏꯔꯕ ꯒꯨꯔꯨꯁꯤꯡꯗ ꯆꯪꯖꯗꯨꯅ ꯇꯝꯈꯤ꯫ ꯅꯥꯎꯜꯁꯤꯡꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯔꯛꯈꯤꯕ ꯒꯨꯔꯨꯁꯤꯡꯅ ꯑꯋꯥꯡ ꯚꯥꯔꯠꯀꯤ ꯑꯣꯏꯕ ꯁꯥ ꯂꯥꯟꯒꯤ ꯃꯍꯩꯁꯤꯡꯒꯤ ꯃꯔꯝꯗ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕ꯭ꯔꯤꯟꯗꯥꯕꯟ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯏꯪ ꯁꯣꯛ 1853ꯇ ꯃꯅꯤꯄꯨꯔ ꯌꯧꯔꯛꯇꯨꯅ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯕꯗ ꯅꯥꯏꯕ ꯁꯨꯕꯦꯗꯥꯔ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯈꯤ꯫ ꯑꯀꯥꯝ ꯇ꯭ꯔꯥꯏꯕꯁꯤꯡꯅ ꯃꯍꯥꯔꯥꯖ ꯆꯟꯗ꯭ꯔꯀ꯭ꯔꯤꯇꯤ ꯌꯥꯎꯕ ꯈꯣꯡꯆꯠ ꯑꯃꯗ ꯇꯧꯔꯛꯈꯤꯕ ꯑꯦꯝꯕꯨꯁ ꯑꯃꯗ ꯅꯥꯎꯜꯁꯤꯡꯅ ꯍꯩꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯃꯗꯨ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯦꯖꯔ ꯂꯣꯃꯥ ꯁꯤꯡꯍꯅ ꯇꯝꯕꯗꯒꯤ ꯅꯥꯎꯜ ꯁꯤꯡꯍ ꯁꯨꯕꯦꯗꯥꯔꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯈꯤ ꯑꯃꯗꯤ ꯅꯥꯎꯜ ꯁꯤꯡꯍꯅ ꯃꯇꯝ ꯀꯨꯏꯅ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯩꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯕ꯭ꯔꯖꯕꯥꯁꯤ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯩꯕ ꯃꯤ ꯍꯥꯏꯅ ꯀꯧꯕꯤꯕꯗꯒꯤ ꯅꯥꯎꯜ ꯁꯤꯡꯍꯕꯨ ꯃꯤꯌꯥꯝꯅ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯁꯦꯅꯥꯄꯇꯤ ꯀꯕ꯭ꯔꯥꯕꯝ ꯁꯦꯇꯨꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯃꯣꯃꯥꯂꯥꯒ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯃꯤꯁꯇꯔ ꯗꯃꯟ ꯍꯥꯠꯈꯤꯕꯒꯤ ꯑꯪꯒꯥꯃꯤ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯃꯍꯥꯔꯥꯖ ꯆꯟꯗ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯃꯐꯝꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯃꯍꯥꯔꯥꯖꯅ ꯃꯆꯥꯅꯨꯄꯥ ꯌꯨꯕꯔꯥꯖ ꯁꯨꯔꯆꯟꯗ꯭ꯔꯅ ꯂꯨꯆꯤꯡꯕ ꯃꯦꯖꯔ ꯊꯪꯒꯥꯜ ꯑꯃꯗꯤ ꯁꯨꯕꯦꯗꯥꯔ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯌꯥꯎꯕ ꯃꯩꯇꯩ ꯂꯥꯟꯃꯤ 2000 ꯏꯪ ꯁꯣꯛ 1968ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯊꯥꯈꯤ꯫ ꯂꯥꯟꯐꯝꯗꯨꯗ ꯕ꯭ꯔꯖꯕꯥꯁꯤꯅ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯃꯊꯧꯅꯥ ꯅꯤꯡꯊꯤꯅ ꯎꯠꯈꯤ꯫ ꯃꯇꯝ ꯁꯥꯡꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯂꯩꯗꯨꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯁꯥꯁꯟ ꯑꯃꯗꯤ ꯃꯈꯣꯏꯅ ꯚꯥꯔꯠꯄꯨ ꯅꯝꯊꯕꯒꯤ ꯃꯑꯣꯡ ꯅꯤꯡꯊꯤꯅ ꯎꯔꯛꯂꯕ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯅ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯄꯥꯝꯈꯤꯗꯦ꯫ ꯃꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯟꯗ꯭ꯔꯀ꯭ꯔꯤꯇꯤ ꯃꯍꯥꯔꯥꯖꯀꯤ ꯁꯥꯁꯟ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯕ꯭ꯔꯖꯕꯥꯁꯤ ꯅꯤꯡꯊꯧ ꯂꯥꯟꯃꯤꯒꯤ ꯐꯝ ꯊꯥꯗꯣꯛꯈꯤ꯫ ꯏꯪ ꯁꯣꯛ 1839 ꯃꯥꯔꯆ ꯇꯥꯔꯤꯛ 23ꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯀꯪꯂꯥꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯇꯝꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯃꯥꯕꯨ ꯀꯧꯔꯛꯇ꯭ꯔꯕꯁꯨ ꯕ꯭ꯔꯖꯕꯥꯁꯤꯅ ꯅꯣꯡꯃꯩ ꯃꯔꯛꯇ ꯀꯩꯁꯥꯝꯊꯣꯡꯗ ꯂꯩꯕ ꯁꯪꯒꯥꯏꯗꯒꯤ ꯆꯦꯜꯂꯛꯇꯨꯅ ꯀꯪꯂꯥ ꯂꯥꯟꯕꯟꯗ ꯂꯩꯕ ꯅꯣꯡꯃꯩ ꯇꯣꯞ ꯂꯧꯊꯣꯛꯇꯨꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯂꯩꯐꯝꯗ ꯀꯥꯞꯁꯤꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯌꯥꯎꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯦꯖꯔ ꯅꯤꯂꯃꯅꯤꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯏꯌꯦꯜꯗ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡꯗ ꯅꯤꯡꯊꯤꯅ ꯄꯜꯂꯝꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ 5 ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯏꯀꯩ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯖꯣꯝ ꯂꯥꯟꯐꯝꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯇꯣꯞ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯈꯪꯂꯕ ꯕ꯭ꯔꯖꯕꯥꯁꯤꯅ ꯅꯣꯡꯁꯥꯒꯤ ꯂꯂꯥꯎ ꯂꯥꯎꯈꯤ꯫ ꯌꯦꯛꯅꯕꯅ ꯀꯥꯞꯂꯛꯄ ꯕꯣꯝꯅ ꯑꯩꯈꯣꯏ ꯌꯧꯔꯛꯄ, ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯅ ꯃꯈꯣꯏꯔꯣꯝ ꯌꯧꯕ ꯉꯝꯗ꯭ꯔꯕ, ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕꯗꯤ ꯄꯥꯡꯗꯕꯒꯤ ꯃꯇꯧꯅꯤ꯫ ꯊꯧꯅꯥ ꯐꯅ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯗꯨꯅ ꯃꯥꯏ ꯂꯩꯗꯅ ꯊꯋꯥꯏ ꯊꯥꯗꯣꯛꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ꯫ ꯃꯈꯨꯠꯇ ꯁꯨꯞꯅꯇꯒꯤ ꯊꯥꯡ 2 ꯄꯥꯏꯔꯒ ꯌꯦꯛꯅꯕꯒꯤ ꯕꯣꯝ ꯇꯣꯞ ꯃꯔꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯂꯥꯟꯊꯦꯡ ꯆꯠꯊꯗꯨꯅ ꯌꯦꯛꯅꯕ ꯄꯨꯝꯕꯒꯤ ꯃꯐꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯔꯝꯈꯤ꯫ ꯃꯗꯨꯒꯤ ꯁꯥꯛꯁꯤꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯂꯥꯟꯗ ꯊꯧꯕ ꯑꯃꯗꯤ ꯊꯥꯡ ꯇꯥꯗ ꯑꯀꯤꯕ ꯄꯣꯛꯈ꯭ꯔꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯀꯨꯏꯅ ꯊꯥꯡ ꯁꯥꯕ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯑꯊꯧꯕ ꯃꯐꯥꯔꯤ ꯂꯥꯟꯐꯝꯗꯨꯗ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯇꯨꯅ ꯄꯣꯛꯄꯒꯤ ꯃꯍꯩꯕꯨ ꯌꯥꯟꯗꯨꯅ శ్రీ ꯒꯣꯕꯤꯟꯗꯒꯤ ꯆꯣꯔꯣꯟꯗ ꯆꯪꯖꯈꯤ꯫ ꯖꯅꯅꯤ ꯖꯟꯃꯚූꯃꯤಶ್ꯆ ꯁꯔꯒꯥꯠ ꯑꯄꯤ ꯀꯔꯤꯌꯁꯤ, ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯃꯗꯤ ꯏꯃꯥ ꯂꯩꯕꯥꯛꯇꯤ ꯁ꯭ꯋꯔꯒꯗꯒꯤꯁꯨ ꯑꯊꯣꯏꯕꯅꯤ꯫ శ్రీధాꯝ ꯕ꯭ꯔꯤꯟꯗꯥꯕꯟꯗꯒꯤ ꯇꯝꯂꯛꯄ ꯚꯛꯇꯤ ꯑꯃꯗꯤ ꯙꯔꯃꯅ శ్రీ ꯔꯥꯝꯆꯟꯗ꯭ꯔꯒꯤ ꯕꯆꯟ ꯑꯁꯤꯕꯨ ꯉꯥꯛꯆꯗꯨꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯐꯪꯖꯈ꯭ꯔꯕ ꯍꯦ ꯑꯊꯧꯕ, ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯉꯁꯤ ꯁ꯭ꯔꯗꯙꯥꯟꯖꯂꯤ ꯀꯠꯆꯔꯤ꯫